आकाशवाणी इम्फाल वायंगबम राजेशना पाउ पाजरी अहानबदा मरुएबा पाउ मियामदगी नमदुना सेल खाइबा अमदी आइन यादब थबक थोरम सिंग चथबा म्युइसिंग सेक्युरिटी फोर्सना राज्यसिगी मफम क्यादगी फाबगी थबक लेप्तना चथरी चयोलम चुकना चथरकपा बन महोत्सव पालन थोरम ngarang loisinkhre amasung 13 suba BRICS mifam lorba matung Pradhanmantri Narendra Modi ngasi ayu anganbada Brasilia da thungkhre मियामदगी नमदुना सेल खाइबा अमदी आइन यादब थबक थोरम सिंग चथबा म्युइसिंग सेक्युरिटी फोर्सना फाबगी थबक लेप्तना चथरी अककनब पाउ की मतुंगिना थियुमगी थबक चथदुना असिगुंबा थौदोक्ता चेनबा म्युइसिंग राज्यसिगी तोंगान तोंगान मफमसिंगदगी फारी मणिपुर पुलिस की सेरोलमन हाई ngarang इम्फाल वेस्ट जिलागी लम्फेल पुलिस स्टेशन की मनुंग चनबा लम्फेल ग्रेस कॉलोनी दगी केसीपी पीडब्ल्यूजी की म्युइ अमा फाकी महाक मियामदगी नमदुना सेल खाइबदा चेनबा म्युइनि हारी अतोपा थोकदोक अमदा ngarang security force na Imphal East Jilagi Ililbung police station gi manung chanba Bamon Kampu Mayai Lekai dagi pripak ki haksin mamiyoy ama phare mahak loop asigi damak miyam dagi amadi Kanchipur Mantripuki amasung Kawada laiba dukan sing dagi sel khaibada chenaba miyoy ni hari Amaromda Manipur Police na Thawbal Jilagi Kiam Sipai Kundongbom Lekai digi miyoy ama phare mahak pripak po yauna tongan ba lalolup singda mobile SIM card pibada chenaba miyoy ni hari SIM card asi Myanmar da based tawal lalolup singna Thawbal Kiam Sipai gi miyam dagi sel khaibada siznai hari miyoy asidagi SIM card ani yawba mobile handset ama Vodafone SIM card marfu manga Airtel prepaid SIM card mapan Airtel postpaid SIM card ani BSNL SIM card mari Jio SIM card ama yauna fare hari Maragasda Manipur Police na motor vehicle ga mari lenana miyam degi chalan kakpagi thabak leptana chathari ngarang gari tara manga chalan kakpaga loinana lupa lising kuntaruk changwa khongapangam ki haukiba nomaijing numita gari tara tarukta nablamba tente film sing lokthokre National Highway kuntra tareta akanba sexil thoranga loinana nongmuda tangai padana changba gari chani tara taret pusallakre hari Chayolama chumna chatharakpa ban mosop palan thorong ngarang loisingkhre tha sigi amadigi hogduna raija sigi tongan ba jila singda thoram asi paktaknana pangthoknaki usara sing thabana thoram asigi mapung oiba saktam oiki Chayolama chatharakpa ban mohochok ki loisinbagi thoram Imphal gi Palace Compound leba City Convention Center da pangthoki Maduda Manipur gi Rajapal Ajay Kumar Bhala saruk yaki thoram maduda saruk yaraduna Rajapal hai Manipur asi mahoksa gi phajabana pik thalaba lamdam amani Masida Kundariba yellow Purupsina, Makoy Loksing Gyan, Seasonaduna, Maukshagi Kal Ngaptuna Lagli. Rises the Kundariba Purupsingi, Natki of Jago Isay, Tankulgi, Luira Fanid, Amasung Kuki Sabang Kutsing Asi, Harao Kumekak Matana, Tungda Lakadurba Mirolda, Mauksa Lime Bigi Kal Nganas Sendrat, Laminagani Habigi Pausil Kaya, Yauri. Rajapal na sahi asigi malengi biodiversity numika mari lenana pangthokiba layekpa sangdam dabadam akok mathang taraklaba mairoisinda mana yengthoki mamang sahi October thadagi sahi asigi May phawbada lamai chakpada thingbada akhanaba thaudang lawgidamak Bishnupur Forest Division gi Fire Watcher L Ingobi Singh Thawal amasung Central Forest Division gi Sarik Lairembi amasung Hangang Awang Lekagi Joint Forest Management Committee Sing Senapati Jilagi Kalinamai Youth Club amasung Ukrul Jilagi Sokpau Khulgi Khulakpa Reni Makangda certificate piduna ikai khumdaba utki paugi maraktana break ama Basketsi yang halina puri piro laibina idina paksa na bihing sunati Hina Jackson gadavadi acha thak laibasinida gari khambam parking dusu mafam jawdabani ne asi tata parge da hachalasiba ngai hima yani aishum khanjage Baking Tauraba Chathak Laiba Hibasidi, Yamna Jackson Gadavani, the Food Safety and Standards Authority of India, Fasagi logo, the license, network registration number, Yawra Habadu Yinkadaba. Manufacturing date, best before network expiry date, Masisu Yawra Yinkadabani, nutrition information panel, network ingredient list, Adumunna Yinglaga, Afaba, Hakchang, Sokluidaba, Machiva Bachinja, Kangadabani. Matamamagi Kunai, Punshima Hindu Natreda. Haujikta, Quaidiki Jackson Gadabadi, Chava Thakpani. Pau Jain Jariba, Food Safety Administration, Health Department, Government of Manipur. Tabiriba Pausi, Akasbani, Imphal Degini.
तरह सुबह ब्रिक्स मिफम लोरब मतुंग प्रधानमंत्री नरेंद्र मोदी ngasi ayu anganbada Brasilia da thungkre mahakpu Brazil gi ngakchen mantri Jose Musio Monteiro Filhona airport taramna oki mahakpu mafam aduda leiba Bharat masa singasu taramna oki mahakna hotel hek thungbaga Bharat amasung Brazil gi marakta lainariba kala sanskriti gi mari utpa thorum sing yengki Social media thagapa warol amada kendra gi mapan thorum mantralo gi machinchapa misak Randhir Jaiswal hai Sri Modi gi khongchat manungda lebak adugi Rashtrapati Luis Inacio Lula da Silva ga wari sanaduna ngaksel energy space technology low singu haksel lalol ithik yauna tongan ba lamchingda mateng pananaba wafong kaya khanagani Social media thagapa warol amada Pradhanmantri Narendra Modi hai Rio de Janeiro gi khongchat adu mahi yanba khongchat amani mangai malem gi lusingba singa wari sanaba aduna Bharat ka lainariba marup mapang oibagi mari hena fagal alagani Pradhanmantri Narendra Modi ayeng Namibia da chakani amasung lebak adugi sangsatta wa ngangani Nagaland State Disaster Management Authority na hari kungi nong maram oiduna raija duda chauna mang tahalle Disaster Management Authority gi Commissioner amasung Secretary na thadok pachero lamada hai mafam kya da ising isauna maram oiduna yung kai lambi thong labuk sing mang tahalle Dimapur gi mafam kya ising thumjille hari Kohima Civil Secretary ki makhada retaining wall kintharapadagi gari amangata thonbaga loinana lambi chathok chasinda ayat papi ki Mon Jilla digi Longland Jilla phawgi lambi chingning khaibana maram oiduna phawnadre Makokchung Jilla digi mafam kyada su chingning khaibagi paw phangli National Highway 202 phawnadre hari Amaromda ising isawk sing tholokpada karamna mayok nagadagi haibagi matangda District Disaster Management Authority na Raja Sarkar da report ama pisinaba warep lawre hari Isawgi awaba mayoknaraba miyamgi damak relief camp ahum hangdokle camp aduda miyoi chanipan nifu mari changjapam lawduna leiri State Disaster Response Force na hi seasonaduna mi kanbagi thabak leptana chathari Awangnongpok lamdamda isingi lambi amasung maritime sector hena phaganaba lupa koti lising manga thadaragani hari Guwahati da pangthopa pawgi mifam amada kendra gi sport shipping amasung waterways mantri Sarbanan Sonana hai maritime thabaki damak naha lising yangkai hena training tonaba pandam thamle ngasi phongma pawsi singi baroi pawsingi damak haujik Khetrimayum Biros leire Biros Tagachari Rajesh Mita yamadi kuki gi marakta dialogue chathaduna lengakna Manipurda ingtapa hanjilakna mapakhatliba khongthang asi thaganingai ni haiba RSS ki wafam amasung IDP ama nauna laikhidre cheyol asigi manungda layengba ngamdabadagi laikhidaba IDP mari sure haiba pawsing asina narol thaudang pawchegi ahanba amasung ani shuba headline tawri Gwaltabi wathok lengakki mayokta pawmisingna khongjing changsinkhre lengakna makhatana tuminna lesilabadi henna kanba khongjang changsilagani haiba paw asina sanaleba pawchegi ahanba headline tawri Lamdengda leiriba solid waste management plant asi hena phaba mongda semgatnaba thaurang tawri haba paw asina Sangai Express English edition gi ahanba lamai da phongli paw asi Sangai Express Manipuri edition dana Imphal gi manungi amot akai sing loishinbada awaba mayoknari lamdengi machine upgrade tawgadori haba paw photo ga konana phongli akoi hengai gumsi ngasi dagi mahusa gi fibam kannanaba khongthang laurasi haba governor gi wafam amasung state asi frame manungda leiba mingchel akaiba ga pangkak oire haina MP Bimol na phongthokkiba wafamna pawnafam pawchegi maruwa pawan phongli angang ahum amasung nupi ahum hatkhiba thodok case ki charge sheet thagatlamdre high court na NIA da charge sheet thagatrabadi hakchina lawgani haina khangan khre haba pawasina hoilan pawchegi hanba headline oiri Rongmai Frontal Organization na Griha Mantri Amit Shah da Naga area singda suda leiriba kuki militant group singdi camp sabe yaroi haina memorandum ama pishin khre haba pawasina Ganfu Mail gi hanba headline tawri Paw asi People's Chronicle su maruiba paw oina phongli Senapati District Students Association na ichawna Sokalaba Jilla asi da leiba Children Home da mahimasing tambada changba stationery items sing yanthokre haba paw asina Hills Hornbill Express ki maruiba paw oina phongli Hello Furup sing na umang kanduna lakpugum makhatana su miyamna umang kanbada thaudang lomina si haiba Rajyapal gi wafamna Manipur Mail gi ahanba headline tawri Rajesh Thagachari Biros aroibeda maroiba paw Miyamdigi namduna sel khaiba amadi aina yadaba thabak thoromsing chathaba myoising security force na raija sigi tongan phamsing digi phabagi thabak leptana chathari chayolama chupna chatharpa ban mosop palan ngarang loisinkhre amasung Taratare suba BRICS mifam lorba matung Pradhanmantri Narendra Modi ngasi ayu anganbada Brasilia da thungkhre paw lojare